Thaina mamangayda Europe ki athapa khungang amada yamna lairabi lukhrabi amaga pungkak chauraba nupamacha amaga makhoi anikhak leijaramme makhoi gine haibada mari mata kanasu leiramde yumdon pok oibana nupamacha du matam chupada mamaga makhoini ingkholda mana masing tharaga zara hendanaba honajai hairiba nupamacha si picture basu mathauna leiba mina laksaba yadaba thauna leiba angang amakhakni nongma ningthamthagi yamna ingba numidang amadani lukhrabi du chak ising thongnanaba honajaramme mahakna singmai thagatnaba honaringe matamda yumgi mapaldagi akanba nungsit amakhak khanghum humjilakhi nungsituna makhoigi thaliba thaumaidu muthatkhe lukhrabi du phibamduda nungsitna hangdokhraba thongjaudu yamna wana thingjillamme aduga matomta sole is kari nungsitno thong phawba namtheke tawine akibabu phawe nupa masaduna amuk khomme ima na hojik haikiba akiba haiba wahido kari hairibano ibungo akiba haiba sidi isada thoklaba kandata khangadabane masidi taknanaba khudam leite samna hairabada pukningda tujungba hainadaba makhal amakhakne ima adudi leisu leitaba posaktu karigi imana kiribano ingbagi oramganida he angaubo aina nangwanda haidana isada thengnaraba kandata akiba haibado karino khangadabane ima adu oirabadi ai ngasi ahingsi akiba thirukige asumna ningai tawraga nupa masadu akiba thiba thoraklamme mahakna lepa leita asum lakpa matamda awangba chingi napom amakhak yaurakle matamduda mahakna khalle masigi chingsi kakhatlaga hekta yengluge imana ngasai haiba akiba haibado phangbasu yai asumna mahak chingdo khara mayai oirapna kakhalakpa matamda lamduda mina kinaraba yamna sathiba huranba khutpu amakhak ikoi koisilaga mai tiklaga lerambadu thengnarure mahakna maidu uba matamda thunamak chansilaklaga hairakhi ho ta da khoi mama khoi ai ingmana loire mai yaiba kita yaujage nupa machadugi lauthop lakoi leitaba iting tingba matawduda huranba makokna ingak ngakna khomme hai angang nahak mafam sida kari tawpa laklibano ai khoi si kanano khangdabra iyamba ai akiba haiba posaktu thiba lakchabane nakhoina khanglabadi amukta takpiyu asi hairaga huranba singi marakta phamtharaga mai yaibadu yaushille mahaki matawduda huranba singaduna tingak yamna ngakna amaga yengnaramme ngaihak leiraga atopa huranba amana amuk hairakhe o nahak akiba thirakpa oire phare adudi aikhoi chaklame aduna se sapusiga cheng kharasiga loksillo aduga singkhongda kumtharaga yamna amanba laisang amakhak leibane laisangdugi nakanda mongpham amasu leibane maduda akangba ising loinamak phangani chak thongso mafamduda nahakna pamliba akibado soidanamak phangni huranbana hariba wafamduda nupa masadu haraubana loikhre mahak yamna thuna singkhong tamna chatkiramme aduga laisang amanmadugi mayada singkhara khullure nakalda leiriba pukhridagi ising soklaga mai haugatlaga chak thongba haukhre ngaihakki matungda chak thongba loiraduna chak chapudu nungpak amada thamlamme tasengbadi mahakna thamliba nungpak tu asiba amagi mongpham oiramme maram asina nungpak adudagi asibagi saru polang amagi makhut amakhak thindorakhi aduga asumna hairakhe nahakna thongliba chaksi aigira hai taningde asiba noigi thongba saknate aibu nakhoigi minairo asi hairaga nupa masaduna asibagi makhutuda mahakki chakthong khabaina pop launa tharame khangbranang matamduda asibagi makhuttu matomta mangkhre nupa masadu yamna harauna chak chafudu puraga isai nganglaga huranbagi manakta amuk laklamme nupa machadu uba matamda huranba singdu yamna ngakna hanglakhi hai angang nahak mafamduda akiba amata poktabra iyamba noina harido aibu chak thongananaba tatoksinabane mafamduda akiba thengnarakte
ꯑꯩꯅ ꯎꯔꯛꯄ ꯍꯥꯏꯕꯕꯨ ꯑꯩꯅ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨ ꯑꯁꯤꯕꯒꯤ ꯈꯨꯠ ꯑꯃꯅ ꯃꯥꯒꯤꯔ ꯍꯥꯏꯗꯨꯅ ꯍꯪꯉꯦ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯈꯥꯕꯩꯅ ꯀꯊꯠꯂꯝꯂꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯀꯤꯒꯟꯗꯕ ꯃꯇꯧꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯒ ꯅꯣꯛꯅꯤꯡꯂꯝꯃꯦ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯐꯔꯦ, ꯅꯍꯥꯛꯁꯤ ꯊꯧꯅꯥ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯦ꯫ ꯇꯥꯔꯣ, ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯁꯤꯗ ꯆꯠꯂꯤꯕ ꯆꯤꯡꯃꯥꯏꯁꯤꯒꯤ ꯑꯔꯣꯏꯕꯗ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛ ꯊꯦꯡꯅꯒꯅꯤ꯫ ꯑꯁꯦꯡꯕꯒꯤꯔ ꯏꯌꯥꯝꯕ? ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯑꯀꯤꯕ ꯊꯤꯔꯨꯈꯤꯒꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯆꯥꯛ ꯈꯔ ꯆꯥꯈꯣꯗꯅ꯫ ꯌꯥꯔꯦ ꯏꯌꯥꯝꯕ, ꯑꯩ ꯑꯀꯤꯕ ꯍꯥꯟꯅ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕꯅ ꯇꯥꯛꯂꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯆꯤꯡꯌꯥꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯈꯛ ꯌꯥꯝꯅ ꯍꯧꯅ ꯀꯞꯄ ꯇꯥꯔꯛꯈꯤ꯫ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ? ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜꯗ ꯑꯍꯥꯏꯕꯤ ꯁꯥꯟꯅꯐꯝ ꯑꯃꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯈꯛ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯍꯥꯏꯕꯤ ꯃꯅꯥꯛꯇꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯑꯉꯥꯡꯅꯤ꯫ ꯑꯋꯥꯡꯕ ꯑꯍꯥꯏꯕꯤꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯒꯦ꯫ ꯅꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯑꯃꯨꯛꯇ ꯅꯦꯠꯂꯒ ꯊꯥꯡꯊꯒꯦꯁꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯈꯤꯇꯪ ꯆꯃꯝꯅꯩ, ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯉꯁꯥꯏꯗꯤ ꯀꯔꯝꯅ ꯇꯣꯡꯍꯜꯂꯤꯕꯖꯥꯠꯅꯣ? ꯍꯩꯃꯥ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯦ꯫ ꯁꯦ, ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯀꯞꯄꯦ꯫ ꯅꯍꯥꯛꯀꯤ ꯂꯦꯡꯕꯥꯜꯗ ꯑꯃꯨꯛꯇ ꯅꯦꯠꯂꯒ ꯂꯧꯊꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯅꯨꯄꯤꯗꯨꯅ ꯅꯦꯠꯂꯒ ꯑꯍꯥꯏꯕꯤꯗ ꯇꯣꯡꯂꯤꯕ ꯑꯀꯞꯄ ꯑꯉꯥꯡꯗꯨ ꯂꯧꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯑꯍꯥꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯌꯥꯡꯉꯤ, ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯑꯆꯧꯕ ꯌꯣꯇꯨꯝ ꯑꯃꯒꯨꯝ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯨꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯔ ꯐꯨꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯈꯨꯗꯛꯇ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯆꯠꯂꯣ ꯑꯗ, ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯌꯣꯇꯨꯝꯒꯨꯝ ꯂꯨꯝꯃꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯂꯩꯖꯕꯤ ꯊꯧꯅꯥ ꯐꯨꯛꯂꯒ ꯅꯨꯄꯤꯗꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯅꯥꯝꯃ ꯀꯪꯐꯥꯜꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯖꯤꯗꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯈꯜꯂꯤ꯫ ꯐꯔꯦꯗ, ꯈꯨꯖꯤ ꯅꯥꯝꯃ ꯐꯪꯉꯦ꯫ ꯃꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯁꯤ ꯏꯃꯥꯗ ꯈꯨꯗꯝ ꯑꯣꯏꯅ ꯎꯠꯅꯕ ꯄꯥꯏꯁꯤꯟꯈ꯭ꯔꯒꯦ꯫ ꯃꯍꯥꯛꯅ ꯈꯨꯖꯤꯗꯨ ꯍꯦꯛ ꯁꯤꯖꯤꯟꯕꯒ ꯅꯨꯄꯤ ꯑꯃꯗꯤ ꯑꯀꯞꯄ ꯑꯉꯥꯡꯗꯨ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯣ? ꯑꯩꯅ ꯈꯜꯂꯤꯅꯦ, ꯄꯨꯈ꯭ꯔꯤ ꯑꯁꯨꯛ ꯅꯛꯅ ꯑꯍꯥꯏꯕꯤ ꯁꯥꯟꯅꯐꯝ ꯂꯩꯕ ꯍꯧꯅꯗꯦ꯫ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥꯗꯨ ꯆꯥꯛ ꯂꯥꯝꯕꯅ ꯆꯣꯛꯊꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯤꯌꯥꯝ ꯆꯠꯅꯔꯤꯕ ꯑꯆꯧꯕ ꯂꯝꯕꯤ ꯇꯥꯅꯅꯕ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯍꯔ ꯑꯃꯗ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯝꯕꯤ ꯊꯠꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯖꯤꯗꯣ ꯑꯩꯒꯤꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕꯅꯤ꯫ ꯃꯗꯨ ꯌꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯣ꯫ ꯀꯔꯤꯅꯣꯗ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯑꯉꯥꯎꯕꯤꯔꯣ ꯅꯪꯕꯣ? ꯃꯁꯤ ꯑꯩꯅ ꯆꯤꯡꯌꯥꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯪꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯈꯔꯗꯤ ꯌꯦꯠꯅꯔꯝꯃꯤ꯫ ꯃꯃꯩꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯋꯥꯌꯦꯜꯁꯪꯗ ꯆꯠꯂꯒ ꯑꯆꯨꯝ ꯆꯨꯝꯗ ꯈꯪꯗꯣꯛꯂꯒ ꯈꯨꯖꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯋꯥꯌꯦꯜꯁꯪꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯋꯥꯐꯝꯗꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯔꯣ ꯅꯈꯣꯏ ꯑꯅꯤꯃꯛ, ꯈꯨꯖꯤꯁꯤ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯋꯥꯠꯂꯤꯕ ꯈꯨꯖꯤ ꯅꯥꯝꯃꯗꯨ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯗꯨꯗ ꯈꯨꯖꯤꯁꯤ ꯁꯤꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯈꯨꯖꯤ ꯅꯥꯝꯃꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯂꯒꯦꯀꯣ꯫ ꯋꯥꯌꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯈꯨꯖꯤꯗꯨ ꯂꯧꯈꯤꯕꯒꯤ ꯈꯣꯏꯗꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯂꯧꯅꯤꯡ ꯂꯧꯖꯧ, ꯅꯋꯥ ꯂꯧꯗꯦ꯫ ꯑꯩꯅ ꯊꯤꯔꯤꯕꯁꯤ ꯈꯨꯖꯤꯗꯨ ꯅꯠꯇꯦ, ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯄꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯀꯅꯥꯅꯁꯨ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯎꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇꯨꯗ ꯄꯥꯈꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯌꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ,
ꯑꯩꯈꯣꯏꯒꯤ ꯖꯍꯥꯖꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯨꯞꯀꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖꯁꯦ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯊꯦꯡꯒꯗꯧꯔꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯣ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯆꯧꯕ ꯖꯍꯥꯖ ꯑꯃꯈꯛ ꯅꯨꯡꯖꯥꯎ ꯈꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯎꯔꯦ ꯃꯍꯥꯛ ꯈꯨꯗꯛꯇ ꯃꯐꯤ ꯂꯧꯊꯣꯛꯂꯝꯃꯦ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯒ ꯖꯍꯥꯖ ꯃꯅꯥꯛꯇꯨ ꯌꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯖꯍꯥꯖꯇꯨ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯑꯁꯥꯡꯕ ꯊꯧꯔꯤ ꯑꯃꯒ ꯊꯥꯡ ꯑꯃꯈꯛꯀ ꯂꯧꯔꯝꯃꯦ ꯑꯗꯨꯒ ꯊꯧꯔꯤꯗꯨ ꯖꯍꯥꯖꯇ ꯄꯨꯟꯁꯤꯜꯂꯤ ꯑꯇꯣꯞꯄ ꯃꯆꯤꯟ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯤꯔꯒ ꯁꯃꯨꯗ꯭ꯔ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯨꯞꯊꯔꯛꯄ ꯃꯇꯝꯗ ꯖꯍꯥꯖꯇꯨꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯁꯃꯨꯗ꯭ꯔꯒꯤ ꯍꯦꯂꯣꯏ ꯑꯃꯈꯛꯅ ꯌꯣꯠꯂꯤꯅ ꯖꯍꯥꯖꯇꯨ ꯆꯤꯡꯊꯕ ꯊꯦꯡꯅꯔꯝꯃꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯦꯂꯣꯏꯗꯨꯕꯨ ꯃꯁꯝ ꯐꯣꯏꯔꯒ ꯈꯨꯠꯇꯨꯝꯅ ꯊꯤꯜꯂꯝꯃꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯝꯗꯧꯏ ꯑꯩꯒꯤ ꯈꯨꯠꯇꯨꯝꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯖꯍꯥꯖ ꯂꯨꯞꯍꯜꯂꯒ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯍꯦꯂꯣꯏꯗꯨꯒꯤ ꯊꯧꯔꯤꯗꯨ ꯀꯛꯊꯠꯂꯒ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯄꯨꯟꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯍꯦꯂꯣꯏꯗꯨ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯃꯦ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏꯗꯨꯅ ꯃꯗꯨ ꯇꯧꯕꯤꯅꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯖꯍꯥꯖꯇꯨꯗ ꯄꯨꯜꯂꯝꯕ ꯌꯣꯠꯂꯤꯁꯤꯡꯗꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯦꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯖꯍꯥꯖꯇꯨ ꯏꯁꯤꯡ ꯃꯊꯛꯇ ꯑꯃꯨꯛ ꯅꯤꯡꯊꯤꯅ ꯇꯥꯎꯈꯠꯂꯛꯈꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯃꯨꯛ ꯏꯔꯣꯏꯔꯒ ꯀꯪꯐꯥꯜ ꯌꯧꯔꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯜꯂꯝꯃꯦ ꯖꯍꯥꯖ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯔꯝꯃꯦ ꯂꯣꯏꯅꯅ ꯑꯆꯥ ꯑꯊꯛ ꯀꯌꯥꯁꯨ ꯄꯤꯖꯔꯝꯃꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯊꯣꯏꯅ ꯍꯔꯥꯎꯕ ꯑꯋꯥꯕ ꯑꯃꯠꯇ ꯎꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯗꯨꯅ ꯁꯍꯔ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃꯗ ꯆꯪꯂꯒ ꯅꯥꯄꯤ ꯃꯊꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯂꯩꯀꯣꯜꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯂꯩꯈꯜ ꯁꯨꯅ ꯁꯥꯠꯂꯤ ꯑꯃꯨꯟꯕ ꯎꯍꯩ ꯀꯌꯥꯃꯔꯨꯝ ꯀꯣꯟꯊꯕ ꯃꯈꯩ ꯄꯥꯜꯂꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯗꯤ ꯂꯩꯀꯣꯜꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯔꯨꯕ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯏꯁꯤꯡꯒꯤ ꯈꯣꯡꯂꯝ ꯑꯃꯈꯛ ꯆꯦꯜꯂꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯠꯀꯞ ꯑꯃꯨꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯇꯔꯨ ꯇꯔꯨꯅ ꯆꯦꯟꯊꯔꯤꯕ ꯈꯣꯡꯂꯝꯗꯨꯗ ꯐꯖꯈ꯭ꯔꯕ ꯈꯨꯅꯨ ꯑꯍꯨꯝꯈꯛ ꯏꯔꯨꯖꯕꯗꯨ ꯎꯔꯝꯃꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯈꯨꯅꯨꯗꯨ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯈꯨꯅꯨ ꯑꯍꯨꯝꯗꯨ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯕꯤ ꯍꯦꯂꯣꯏ ꯂꯩꯁꯥꯕꯤ ꯑꯍꯨꯝꯈꯛ ꯑꯣꯟꯊꯣꯔꯛꯈꯤ ꯍꯦꯂꯣꯏꯁꯤꯡꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯎꯄꯨ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯒ ꯃꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯦ ꯍꯥꯏꯔꯤꯕ ꯎꯄꯨ ꯃꯅꯨꯡꯁꯤꯗꯒꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯆꯐꯨ ꯃꯆꯥ ꯑꯍꯨꯝꯈꯛ ꯄꯨꯊꯣꯔꯛꯈꯤ ꯍꯥꯏꯔꯤꯕ ꯆꯐꯨ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯊꯛꯅꯕ ꯃꯍꯤ ꯌꯥꯎꯕꯖꯥꯠꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯏꯆꯦ ꯅꯍꯥꯛꯅ ꯊꯛꯂꯤꯕ ꯃꯍꯤꯗꯣ ꯀꯅꯥꯒꯤ ꯍꯛꯆꯥꯡ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯅꯣ ꯏꯅꯥꯎ ꯌꯥꯏꯃ ꯃꯁꯤ ꯑꯩꯕꯨ ꯃꯣꯡꯐꯝꯗ ꯈꯥꯕꯩꯅ ꯊꯥꯔꯝꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯊꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯅꯍꯥꯛꯅ ꯊꯛꯀꯗꯧꯔꯤꯕ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯩꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯑꯍꯥꯏꯕꯤ ꯃꯈꯣꯡꯗ ꯏꯟꯊꯨꯔꯝꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯊꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯏꯟꯊꯨꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯤ ꯑꯅꯥꯕ ꯐꯥꯎꯔꯤꯕꯅꯤ ꯑꯗꯣ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯅꯍꯥꯛꯅ ꯃꯍꯤꯗꯨ ꯊꯛꯀꯗꯧꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ ꯏꯆꯦ ꯑꯩꯅ ꯖꯍꯥꯖ ꯑꯃꯈꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯥꯠꯀꯦ ꯇꯧꯔꯤꯉꯩꯗ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯝ ꯐꯣꯏꯈꯤ ꯃꯥꯏꯗꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯈꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯍꯤꯁꯤ ꯊꯛꯀꯗꯧꯔꯤꯕꯅꯤ ꯍꯦꯂꯣꯏꯁꯤꯡꯒꯤ ꯋꯥꯐꯝꯗꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯈꯤ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯋꯥꯕ ꯄꯤꯔꯝꯕ ꯅꯨꯄꯥꯗꯨ ꯑꯩꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯈꯨꯖꯤ ꯅꯥꯝꯃ ꯋꯥꯠꯂꯤ ꯃꯗꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯌꯦꯜꯁꯪꯒꯤ ꯍꯅꯨꯕꯗꯨꯅ ꯃꯠꯈꯤꯕ ꯇꯥꯔꯦ ꯍꯦꯂꯣꯏ ꯑꯍꯨꯝꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯩꯕ ꯃꯇꯧꯗꯨꯗ ꯑꯋꯥꯕ ꯑꯃꯨꯛ ꯍꯟꯅ ꯄꯤꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯁꯅꯥꯒꯤ ꯈꯨꯖꯤ ꯅꯥꯝꯃꯗꯨ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯈꯨꯅꯨ ꯑꯣꯜꯂꯒ ꯑꯗꯨꯃꯛ ꯄꯥꯏꯈꯤꯔꯝꯃꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯖꯤ ꯅꯥꯝꯃꯗꯨ ꯄꯨꯔꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯒ ꯋꯥꯌꯦꯜꯁꯪꯒꯤ ꯑꯍꯜꯗꯨꯗ ꯄꯤꯔꯝꯃꯦ ꯋꯥꯌꯦꯜꯁꯪꯒꯤ ꯑꯍꯜꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯇ꯭ꯔꯦ ꯍꯥꯟꯅꯒꯤ ꯈꯨꯖꯤ ꯅꯥꯝꯃꯗꯨ ꯄꯤꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯈꯨꯖꯤ ꯖꯨꯔꯥꯗꯨ ꯐꯪꯂꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯟꯈꯤ ꯑꯩꯅ ꯊꯤꯔꯤꯕꯁꯤ ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨꯅꯤ ꯑꯗꯨꯕꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯛꯇ ꯍꯦꯛ ꯊꯪꯅꯩꯗꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ
achouba konung amagi sanathong mayada mina krik krik inabadu mahakna uramme mahak yamna ngakna chensilaklaga nupa amada asumna hange ho iyamba karigino asuk yamba misingchina lambi thanma makhai inarisibo ibungo ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯃꯁꯨ ꯑꯃꯠꯇ ꯍꯦꯛ ꯊꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯁꯤ ꯑꯥꯗ ꯎꯔꯤꯕ ꯅꯣꯡꯃꯗꯣꯜꯒꯨꯝ ꯋꯥꯡꯕ ꯁꯒꯥꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯈꯨꯅꯨ ꯑꯃꯈꯛ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯨꯅꯨꯗꯨꯅ ꯇꯣꯡꯕ ꯃꯤꯑꯣꯏꯗꯨ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯍꯥꯞꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯁꯒꯥꯏ ꯑꯋꯥꯡꯕ ꯌꯨꯝꯗꯨꯗꯒꯤ ꯈꯨꯅꯨꯗꯨ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯤ ꯂꯤꯁꯤꯡ ꯍꯦꯟꯅ ꯏꯅꯔꯤꯕ ꯃꯐꯝꯗꯨꯗ ꯈꯨꯅꯨꯗꯨ ꯄꯥꯏꯊꯔꯛꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯂꯦꯡꯕꯥꯜꯗ ꯏꯊꯥ ꯊꯥꯖꯗꯅ ꯇꯣꯡꯂꯛꯈꯤ ꯃꯇꯧꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯂꯥꯎꯅꯔꯛꯈꯤ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯈꯤ ꯃꯌꯥꯝꯅ ꯂꯥꯎꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯪꯂꯝꯃꯦ ꯃꯇꯣꯝꯇ ꯃꯃꯤꯠꯇ ꯎꯔꯛꯈꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯆꯠꯄ ꯍꯩꯇꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯆꯤꯔꯣꯜ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯄ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯧꯕ ꯐꯪꯗꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯧꯕ ꯃꯃꯥꯒꯤ ꯑꯄꯥꯝꯕ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯈꯤ ꯃꯔꯝꯁꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯥ ꯇꯥꯕꯤꯌꯨ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯖꯗꯦ ꯆꯥꯡꯌꯦꯡꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯕꯤꯌꯨ ꯈꯨꯅꯨꯁꯤꯅ ꯑꯩꯉꯣꯟꯗ ꯃꯄꯥ ꯆꯥꯔꯨꯕꯅꯤ ꯑꯩꯗꯤ ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯑꯁꯨꯝꯅ ꯍꯟꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕꯅ ꯇꯥꯕꯤꯔꯗꯨꯅ ꯈꯨꯅꯨꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯈꯪꯍꯜꯂꯝꯃꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯡꯗꯨꯅ ꯈꯨꯅꯨ ꯄꯥꯏꯊꯔꯛꯄ ꯉꯥꯏꯅꯈꯤ ꯈꯨꯅꯨꯗꯨ ꯑꯃꯨꯛꯀ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯈꯨꯅꯨꯗꯨ ꯄꯥꯏꯊꯔꯛꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯔꯦꯡꯕꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯣꯡꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕꯅ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯍꯪꯒꯣꯏꯕ ꯀꯤꯖꯕ ꯐꯥꯎꯈꯤ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯈꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯂꯛꯇ ꯑꯇꯤꯌꯥꯗꯒꯤ ꯈꯣꯟꯊꯥꯡ ꯌꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄ ꯊꯤꯔꯤꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯎꯔꯕ꯭ꯔꯥ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯍꯥꯛꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯈꯪꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨ ꯂꯧꯔꯨꯔꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯃꯥꯌꯣꯛꯅꯔꯒ ꯃꯃꯩꯊꯪꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯖꯄꯥꯟꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯄꯪꯕ ꯁꯥꯕꯨꯔꯣ ꯃꯇꯝ ꯑꯃꯗ ꯖꯄꯥꯟꯒꯤ ꯂꯧꯕꯨꯛꯀꯤ ꯐꯥꯝ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡ ꯁꯥꯕꯨꯔꯣ ꯀꯧꯔꯝꯃꯤ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯪꯂꯝꯃꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯑꯄꯪꯕ ꯁꯥꯕꯨꯔꯣ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ ꯃꯍꯥꯛꯁꯤ ꯑꯐ ꯐꯠꯇ ꯀꯔꯤꯃꯠꯇ ꯈꯪꯗ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕꯁꯤꯡꯗꯨ ꯍꯦꯛꯇ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯕꯨꯔꯣꯁꯤ ꯑꯁꯤꯡꯕ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯝꯃꯤ ꯅꯣꯡꯃ ꯁꯥꯕꯨꯔꯣꯒꯤ ꯃꯄꯥꯅ ꯁꯥꯕꯨꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯕꯨꯔꯣ ꯅꯪ ꯐꯥꯝꯗ ꯆꯠꯂꯒ ꯑꯂꯨ ꯊꯥꯐꯝꯗ ꯆꯠꯂꯨ ꯑꯗꯨꯒ ꯑꯂꯨꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯂꯒ ꯅꯨꯡꯁꯥꯗ ꯀꯪꯅꯕ ꯐꯧꯗꯣꯛꯂꯨꯆꯣ ꯃꯗꯨꯗ ꯁꯥꯕꯨꯔꯣꯁꯨ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯃꯔꯦꯡꯕꯥꯟꯗ ꯌꯣꯠꯄꯥꯛ ꯃꯆꯥ ꯑꯃꯈꯛ ꯊꯥꯡꯒꯠꯂꯒ ꯑꯂꯨꯒꯤ ꯐꯥꯝꯗ ꯆꯠꯈ꯭ꯔꯦ ꯁꯥꯕꯨꯔꯣꯅ ꯑꯂꯨꯒꯤ ꯀꯥꯡꯈꯨꯜꯗ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯍꯣꯠꯇꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯐꯨ ꯑꯃꯗ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛꯁꯤꯡꯗꯨ ꯃꯇꯝ ꯑꯃꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅ ꯊꯝꯂꯝꯕ ꯁꯣꯏꯗꯅꯃꯛ ꯑꯣꯏꯕꯖꯥꯠꯅꯤ ꯁꯥꯕꯨꯔꯣꯅ ꯃꯄꯥꯗ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯇꯧꯊꯣꯛꯂꯒ ꯐꯪꯂꯛꯄꯁꯤꯡꯗꯨ ꯅꯨꯡꯁꯥꯗ ꯁꯟꯗꯣꯛꯂꯒ ꯐꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛꯁꯤꯡꯗꯨ ꯆꯐꯨꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯅꯨꯡꯁꯥꯗ ꯀꯪꯍꯟꯅꯕꯒꯤꯗꯃꯛ ꯁꯟꯗꯣꯛꯂꯒ ꯐꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯍꯥꯛꯅ ꯃꯄꯥꯗ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯃꯌꯥꯝ ꯌꯥꯎꯕ ꯆꯐꯨ ꯑꯃꯈꯛ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛꯁꯤꯡꯗꯨ ꯅꯨꯡꯁꯥꯗ ꯀꯪꯍꯟꯅꯕꯒꯤꯗꯃꯛ ꯁꯟꯗꯣꯛꯂꯒ ꯐꯧꯔꯝꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯥꯕꯨꯔꯣꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯈꯨꯗꯛꯇ ꯑꯂꯨꯒꯤ ꯐꯥꯝꯗ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛꯁꯤꯡꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ
soidanamak lauramlagani haina wakhal nungaitana halaklamme. Masigi matungda makoina Saburo da amuk hairae. Ibungo, matong manaudi nangna karigumba ama hek thengnarabadi madu phina ningthina yumsilaga yumda mi uhandana purakadabaniko. Mathangi numitta Saburona u pambi amakhak yalamme. Madu yalabagi matungda mapana haibawa mi uhandanaba haibadu ningsinglamme. Madugi matung inna u pambidu mina udanabagidamag turelda thadaramme. Magi apangba mataudu yumlonnaba nupa amakhakna uraduna asumna hairakhi. Saburo, nahakna madugumba kanaba potu urabadi macet kaklaga yumda sing oinaba puba yadro. Masigi matungda Saburo mayumda halakpa matamda lambida yamna phajaraba cha thaknaba kap amakhak uramme. Matamduda Saburo ngasai yumlonnabagi nupaduna hairakpa wadu ningsinglakhi. Maramaduna mahak kaptu mahakna thugairaga macet tana mayumda puraklamme. Mamada harawna macet taraba kaptu pisilaga hairamme. Ima, ngasidi aina mamal yamnaba pot amakhak purakle. Masagi mataudu uruba matamda upay leitraba mamana nungaitana hairae. Sidi ngasay aina napagi sak thinbada yawkhiba kaptunine. Karamaina tahoriba. Saburogi mapana amuk matamduda hairae. Ibungo, nahakna hek tawthorakpa khudingmaksi amat hek mathong chadehe. Ngasidagidi nang yum sangnaga yumda adumak leiro. Aikhoina phamda thabak suba chatlage. Asi haiduna makhoina Saburobu mayumda mathanta thamlamme. Saburo mathanta khanjaramme. Karigino aibu mi khudingna apang harisibo. Aidi makhoina haiba matung inna moina haibaduta tawjabagi wane.